tꯧjere mayam ꯑꯗꯣ ꯉꯁꯤꯁꯦ ꯊꯕꯛ ꯈꯤꯇꯪ ꯀꯣꯝꯕꯅꯤꯅ ꯑꯩ ꯂꯥꯏꯚ ꯃꯆꯥ ꯑꯃꯇꯪ ꯊꯥꯖꯒꯦꯅ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯔꯤꯔꯛ ꯁꯨꯕꯅꯤ ꯃꯨꯅꯨ ꯂꯥꯛꯄꯣ ꯑꯣ ꯑꯗꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯦꯜ.ꯕꯤ ꯊꯥꯔꯤꯕ ꯑꯩ ꯃꯗꯨ ꯃꯇꯝꯁꯨ ꯑꯩ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯕꯛ ꯈꯤꯇꯪ ꯁꯪꯕꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯦꯜ.ꯕꯤ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 7ꯀ ꯃꯤꯅꯤꯠ 39 ꯃꯤꯅꯤꯠ 40 ꯇꯥꯒꯗꯧꯔꯦ ꯑꯗꯣ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯪꯒꯣꯜ ꯂꯩꯇꯒꯤ ꯉꯁꯤ 5ꯁꯨꯕ ꯑꯦꯜ.ꯕꯤ ꯑꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯣ ꯑꯃꯅꯣ ꯂꯩꯇꯣꯔꯕꯣ ꯍꯥ ꯅꯪ ꯂꯩꯇꯣꯔꯕꯣ ꯀꯨꯝꯃꯤꯟ ꯂꯩꯌꯣ ꯀꯨꯝꯃꯤꯟ ꯍꯩꯔꯣ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯩꯅ ꯑꯦꯜ.ꯕꯤ ꯊꯥꯏꯁꯤꯗꯤ ꯃꯇꯝꯗꯤ ꯈꯤꯇꯪ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯁꯟꯇꯁꯤ ꯂꯥꯛꯑꯦ ꯏꯕꯣꯍꯜ ꯂꯥꯛꯑꯦ ꯍꯥꯏ ꯏꯕꯣꯍꯜ ꯆꯥ ꯊꯛꯑꯕꯣ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯑꯣ ꯑꯩ ꯀꯩꯅꯣꯗꯅꯤ ꯑꯩ ꯌꯨꯝꯗꯩ ꯅꯠꯇꯦꯀꯣ ꯑꯩ ꯏꯁꯩ ꯑꯣꯏꯔꯥꯏꯕ ꯂꯥꯛꯄꯅꯤ ꯏꯁꯩ ꯑꯣꯏꯔꯥꯏꯕ ꯂꯥꯛꯄꯗꯨꯒ ꯏꯁꯩꯁꯦ ꯑꯣꯏꯔꯥꯏꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯑꯦꯜ.ꯕꯤ ꯃꯆꯥ ꯑꯃꯇꯪ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯨꯝ ꯌꯦꯡꯒꯦꯅ ꯃꯌꯥꯝ ꯂꯥꯛꯀꯗ꯭ꯔꯅ ꯂꯣꯏꯔꯦ ꯆꯥ ꯊꯛꯑꯕꯣ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯈꯪꯗꯦꯅꯦ ꯋꯥꯔꯧꯕꯗ ꯑꯩꯅ ꯉꯔꯥꯡ ꯅꯪꯒꯤ ꯑꯦꯜ.ꯕꯤꯗꯒꯀꯣ ꯅꯪ ꯀꯣꯟꯇꯦꯛ ꯁꯨꯕ꯭ꯔꯥ ꯍꯪꯕꯗꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯟꯇꯦꯛ ꯁꯨꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯌꯦꯕꯀꯣ ꯏꯃꯥ ꯑꯩꯒꯤ ꯏꯇꯩꯃ ꯄꯥꯔꯤ ꯅꯅꯥꯎ ꯃꯪꯒꯣꯟꯅ ꯏꯇꯩꯃꯕꯨ ꯈꯣꯏꯔꯝꯖꯔꯤꯌꯦ ꯑꯩꯒꯤ ꯏꯇꯩꯃꯅ ꯅꯅꯥꯎ ꯃꯪꯒꯣꯜꯒꯤ ꯆꯦꯡ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯅꯥꯎ ꯃꯪꯒꯣꯜ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯁꯦ ꯏꯃꯥꯏ ꯑꯩ ꯏꯕꯣꯟꯅ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯍꯩꯇ ꯇꯧꯕꯅꯤ ꯏꯕꯣꯟꯅ ꯈꯪꯕ꯭ꯔꯥ ꯏꯇꯩꯃꯅ ꯂꯥꯏꯛ 3 ꯇꯧꯕ ꯂꯥꯏꯛ 3 ꯂꯥꯏꯛ ꯗꯟ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅ ꯑꯗꯣ ꯅꯅꯥꯎ ꯃꯊꯪ ꯂꯥꯛꯄꯗꯤ ꯍꯣꯖꯥꯏꯗ ꯏꯇꯩꯃꯩ ꯁꯣꯏꯗꯅ ꯏꯇꯩꯃ ꯅꯅꯥꯎ ꯎꯅꯖꯒꯅꯤꯀꯣ ꯑꯣ ꯑꯩꯗꯤ ꯊꯕꯛ ꯌꯦꯡꯁꯤꯟꯕꯇꯅꯤꯒ ꯍꯥꯏ ꯍꯣꯏꯌꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯧꯅꯤꯔꯛꯄꯅꯤ ꯀꯥꯎꯅꯔꯨꯁꯤ ꯏꯇꯩꯃ ꯀꯥꯎꯖꯗꯦ ꯅꯅꯥꯎ ꯃꯪꯒꯣꯜ ꯏꯇꯩꯃꯕꯨ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯃꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯕꯨ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩ ꯊꯪꯅꯕ ꯑꯩꯈꯣꯏ ꯏꯇꯩꯃꯗꯒ ꯍꯥꯏꯔꯤꯃꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯅ ꯃꯅꯥꯎ ꯃꯪꯒꯣꯜꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯇꯩꯃ ꯀꯩꯗꯧꯅꯤ ꯅꯅꯥꯎ ꯃꯪꯒꯣꯜꯗꯤ ꯃꯌꯥꯝꯒꯤ ꯏꯁꯩ ꯁꯛꯄ ꯆꯠꯄꯅꯤꯅꯀꯣ ꯃꯌꯥꯝꯒꯤ ꯂꯥꯏꯞ ꯊꯥꯕ ꯃꯗꯨꯒꯗꯤ ꯚꯤꯗꯤꯑꯣ ꯇꯧꯕꯁꯦ ꯅꯅꯥꯎꯅ ꯌꯦꯡꯕꯁꯦ ꯈꯤꯇꯪ ꯂꯦꯠ ꯑꯣꯏ ꯏꯇꯩꯃꯀꯣ ꯏꯁꯩ ꯆꯠꯄꯅꯤꯅ ꯑꯩꯅ ꯏꯁꯩꯗ ꯍꯜꯂꯒ ꯋꯥꯕꯅꯤꯅꯅꯦ ꯑꯗꯨꯅ ꯁꯨꯝ ꯚꯤꯗꯤꯑꯣꯕꯨꯗꯤ ꯌꯦꯡꯖꯩ ꯑꯩ ꯏꯇꯩꯃꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯌꯦꯡꯖꯩꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯦꯡꯖꯕ ꯂꯦꯞꯆꯗꯦ ꯏꯁꯩ ꯋꯥꯅ ꯆꯠꯂꯁꯨ ꯑꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯕ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕꯀꯣ ꯏꯇꯩꯃꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯟꯅꯦꯜꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯧꯕ ꯌꯥꯕ ꯄꯣꯏꯟ ꯌꯥꯝ ꯌꯥꯎꯔꯤ ꯂꯧꯁꯟꯕ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯇꯩꯃꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯕꯣꯍꯜ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯄꯥꯔꯤꯅ ꯏꯕꯣꯍꯜ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤ ꯆꯦ ꯄꯥꯔꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯜꯅ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯌꯦ ꯏꯇꯩꯃꯕꯨ ꯑꯩꯗꯤ ꯈꯣꯏꯔꯝꯖꯔꯤꯒ ꯍꯥꯏꯕꯁꯤ ꯏꯀꯥꯏꯁꯜꯂꯛꯑꯦꯀꯣ ꯀꯩꯅꯣꯗ ꯏꯁꯩ ꯁꯛꯄ ꯑꯣꯏꯕꯅꯤꯅꯅꯦ ꯃꯌꯥꯝꯁꯤꯡꯁꯤ ꯁꯨꯝ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯈꯟꯖꯤꯜꯂꯛꯑꯦ ꯑꯩꯁꯨ ꯈꯪꯗꯦꯗ ꯏꯕꯣꯍꯜ ꯇꯟꯖꯜꯂꯦ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝꯁꯨ ꯐꯪꯗꯕ ꯈꯪꯕꯅꯦ ꯑꯗꯒꯤꯗꯤ
ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝꯅ ꯌꯨꯁ ꯇꯧꯕꯁꯨ ꯍꯩꯇꯕ ꯀꯣ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯣꯕꯥꯏꯜ ꯌꯨꯁ ꯇꯧꯕꯩ ꯃꯇꯝꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯒꯁꯦ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯌꯧꯒꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯖꯔꯒꯅꯀꯣ ꯍꯦꯛ ꯌꯧ ꯉꯝꯗꯒꯨꯝ ꯑꯗꯨꯝ ꯇꯧꯕ ꯑꯩ ꯚꯤꯗꯤꯑꯣꯁꯤꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯥꯡꯉꯛꯄꯁꯨ ꯉꯝꯗꯕ ꯍꯟꯗꯛ ꯅꯤꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯉꯛꯇꯕꯁꯦꯀꯣ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜꯂꯣꯟ ꯆꯪꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯦꯟꯕꯅꯤ ꯏꯅꯥꯎꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯏꯇꯩꯃ ꯕꯦꯔꯤ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯅꯅꯥꯕꯨ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯁꯨꯝ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯁꯨ ꯑꯩꯅ ꯒꯣꯆꯨꯔꯥ ꯎꯗꯣꯏꯄꯨꯔꯗ ꯎꯗꯣꯏ ꯕꯕꯥꯒꯤꯗ ꯂꯥꯛꯑꯝꯕꯗꯨꯁꯨꯅꯦ ꯏꯇꯩꯃꯣꯏꯗꯣ ꯈꯪꯉꯝꯒꯅꯤ ꯒꯣꯆꯨꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏ ꯏꯄꯟꯊꯧ ꯅꯟꯗꯀꯤꯁꯣꯔꯗꯀꯣ ꯑꯩꯗꯤ ꯏꯄꯟꯊꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯦꯒꯤ ꯃꯇꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯄꯟꯊꯧꯅ ꯑꯩꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯅ ꯀꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯖꯕꯅꯦꯕ ꯑꯩꯈꯣꯏ ꯏꯇꯩ ꯀꯔꯤ ꯃꯊꯦꯜ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯑꯣꯟꯗ ꯂꯩꯕꯒꯤ ꯆꯂꯣ ꯆꯂꯣ ꯑꯣꯟ ꯅꯣ ꯀꯣ ꯆꯥꯈꯤꯒꯦꯒ ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯆꯥꯛ ꯆꯥꯔꯣ ꯀꯥꯏꯗꯦ ꯆꯥꯛ ꯆꯥꯎ ꯎꯝ ꯑꯣ ꯅꯟꯗꯕꯤꯇꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯩ ꯑꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯪꯉꯛꯏꯌꯦ ꯏꯇꯩꯃ ꯄꯥꯔꯤꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯌꯦ ꯈꯪꯗꯦ ꯑꯩꯅ ꯍꯟꯗꯛ ꯍꯣꯖꯥꯏ ꯆꯠꯄꯁꯤꯗꯤꯅꯦ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯖꯩꯀꯣ ꯃꯃꯥꯡ ꯊꯥꯁꯨ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯍꯟꯗꯛꯀꯤ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯍꯣꯖꯥꯏ ꯆꯠꯄꯁꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯗ ꯍꯣꯖꯥꯏ ꯎꯗꯧꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯁꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯄ ꯂꯣꯛ ꯊꯨꯡꯅ ꯑꯗꯨꯝ ꯏꯁꯩꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯝ ꯇꯥꯕꯤꯍꯧꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯁꯤꯡ ꯏꯌꯥꯝꯕ ꯇꯥꯗ ꯕꯤꯔꯁꯤꯡ ꯄꯨꯡꯖꯩꯕꯁꯨ ꯐꯪꯅꯔꯛꯏ ꯏꯌꯥꯝꯕꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯗꯒꯤ ꯏꯆꯟ ꯑꯟꯖꯨ ꯁꯛꯀꯠꯐꯝ ꯌꯥꯝꯅ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏ ꯑꯩꯕꯨ ꯃꯕꯨꯡꯕꯨ ꯌꯥꯝꯅ ꯂꯨ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯊꯤꯕꯅ ꯏꯆꯟ ꯆꯪꯉꯝꯕ ꯉꯝꯗ꯭ꯔꯦ ꯏꯆꯟꯅꯤ ꯆꯪꯉꯧ ꯍꯥꯏ ꯆꯪꯕ ꯉꯝꯃꯝꯗ꯭ꯔꯦ ꯃꯇꯝ ꯂꯩꯇꯕꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯕꯣꯜ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯆꯥꯛ ꯆꯥꯔꯤꯕ ꯀꯩꯅꯣ ꯅꯪꯗꯤ ꯃꯤꯖꯣꯔꯥꯝ ꯂꯩꯕꯅꯤ ꯌꯥꯝ ꯏꯪꯉꯝꯒꯅꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯇꯧꯏꯁꯦ ꯃꯈꯨꯄꯥꯛꯥꯛꯀ ꯊꯥꯡꯔꯒ ꯍꯥ ꯀꯩꯅꯣ ꯇꯧꯔꯦ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯑꯝꯕ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯈꯔꯦ ꯁꯪꯀ꯭ꯔꯤꯇꯣꯟꯗꯣ ꯍꯣꯏ ꯏꯇꯩꯃ ꯈꯪꯗꯦ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝ ꯌꯥꯝꯅ ꯊꯥꯒꯠꯄꯤꯍꯧꯔꯤ ꯅꯅꯥꯎꯕꯨ ꯑꯩꯅ ꯁꯛꯄ ꯏꯁꯩꯗꯣ ꯔꯣꯇꯤ ꯁꯕꯖꯤ ꯑꯣ ꯍꯥꯎꯕꯅꯦꯌꯦ ꯇꯟ ꯑꯩꯗꯤ ꯇꯟ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 23ꯁꯨ ꯑꯩ ꯍꯣꯖꯥꯏꯗ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯄꯥꯔꯇꯤ ꯍꯣꯖꯥꯏ ꯃꯐꯝꯗꯨꯗꯤ ꯑꯩ ꯍꯪꯍꯧꯗ꯭ꯔꯦꯀꯣ ꯗꯥꯏꯔꯤꯗꯗꯤ ꯏꯅ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯟꯊꯧ ꯅꯟꯗꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯄꯅꯤ ꯈꯪꯗꯦꯗ ꯏꯇꯩꯃ ꯀꯔꯝ ꯀꯥꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 1K ꯌꯧꯒꯗꯣꯏꯅꯣ ꯈꯟꯕꯗ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯑꯣ ꯏꯇꯩꯃ ꯌꯥꯏ ꯏꯇꯩꯃ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯅꯅꯥꯎ ꯃꯪꯒꯣꯜꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯏꯇꯩꯃꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯣ ꯅꯅꯥꯎꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯏꯇꯩꯃ ꯑꯩꯗꯤ ꯏꯇꯩꯃꯒꯤ ꯃꯇꯦꯡꯗꯩꯅꯤꯀꯣ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯂꯩꯖꯔꯤꯁꯦ ꯑꯣ ꯑꯩ ꯁꯨꯟꯕꯤ ꯇꯧꯔꯦ ꯁꯨꯔꯌꯥ ꯄꯤꯔꯥ ꯖꯕꯤꯠ ꯆꯅꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯝ ꯄꯨꯄꯨꯅꯤ
Mani mani su pupuni. Nang kay laik tawribo. Larik fajan tamu ko. Larik fajan tamu. Mẹ mang cái pupu hay pupu cái gì vậy na? Phải đến lại tamu. Sudi mi purumna di sonare mi. Lại phải đến tamaga hay ang phao mi mo ina ba ko. ꯑꯩꯈꯣꯏ ꯇꯦꯝ ꯄꯥꯔꯤꯅ ꯍꯩꯕ ꯂꯥꯛꯂꯤꯕ ꯃꯟꯗꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯅꯤꯈꯛ ꯁꯕ ꯇꯧꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯄꯥꯔꯤ ꯅꯅꯥꯎ ꯃꯪꯒꯣꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ 이때문에 나나오기 때문에 떠봐비바 나나오 분시다 가우자로 이때마 그 이번에 또 있어 거 먹고 박 당래 마야 같은 거 노토리 거 그리 희장 너도 능 딴짜벌 로라보 아이디 딴냠 짜이 보 아이디 딴냠 짜이 이때마 파리잠 누가이제 하잉한 다갓자리 이때마게 타박 로선비로 ꯍꯣꯏ ꯑꯩ ꯑꯣꯏꯔꯒꯦ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯀꯦ ꯏꯇꯩꯃ ꯕꯥꯏ ꯕꯥꯏ ꯏꯇꯩꯃ ꯏꯇꯩꯃꯕꯨ ꯅꯅꯥꯎ ꯃꯪꯒꯣꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯄꯨꯄꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯒꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ ꯄꯨꯄꯨꯅ ꯍꯥꯏꯁꯤꯡ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯌꯦꯡ ꯃꯌꯥꯝ ꯃꯥꯡꯗ ꯀꯣ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯏꯁꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯁꯣꯟꯅꯕꯗꯣ ꯄꯨꯄꯨꯁꯨ ꯍꯔꯥꯎꯒꯗꯕꯅꯤ ꯄꯨꯄꯨꯁꯨ ꯃꯥꯏꯅꯤꯀꯣ ꯑꯗꯣ ꯅꯪ ꯄꯨꯄꯨꯒꯤ ꯆꯦꯅꯦꯜꯁꯤ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯣ ꯄꯨꯄꯨꯒꯤ ꯆꯦꯅꯦꯜꯗꯣ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯣ ꯄꯄꯥꯒꯤꯗꯤ ꯇꯧꯍꯜꯂꯛꯎ ꯑꯗꯣ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯄꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯣ ꯑꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯄꯄꯥꯅ ꯆꯥꯕ ꯆꯥꯂꯨ ꯆꯦꯅ ꯅꯪꯒꯤ ꯑꯣꯏꯅꯕ ꯆꯦꯜꯂꯤꯗꯣ ꯃꯗꯨ ꯈꯪꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯁꯤꯅꯤ ꯄꯨꯄꯨꯅ ꯍꯥꯏꯒꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯄꯨꯄꯨꯅ ꯄꯤꯒꯗꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯁꯤꯇꯅꯤ ꯄꯨꯄꯨꯅ ꯄꯤꯒꯗꯕ ꯕꯣꯔꯗꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯩꯒ ꯑꯣ ꯆꯥꯎ ꯏꯟꯊꯤꯅ ꯐꯖꯅ ꯆꯥꯎ ꯆꯥꯛꯇꯣ ꯈꯪꯗꯦꯗ ꯑꯩꯅ ꯊꯥꯔꯤꯁꯤꯁꯨ ꯃꯇꯝꯁꯦ ꯈꯤꯇꯪ ꯀꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯇꯝ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝ 이번 ꯌꯥꯝ ꯏꯪꯉꯝꯒꯅꯤꯀꯣ ꯅꯣꯏ ꯃꯤꯖꯣꯔꯥꯝꯁꯦ ꯍꯧꯖꯤꯛ ꯏꯪꯉꯝꯒꯅꯤꯀꯣ ꯃꯅꯨ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯉꯣ ꯇꯥꯔꯅꯤ ꯇꯧꯔꯤꯌꯦ ꯄꯨꯄꯨ ꯍꯣꯏ ꯐꯔꯦ ꯅꯪ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯄꯨꯄꯨꯒꯤ ꯀꯩꯅꯣꯗ ꯂꯥꯏꯐꯇ ꯌꯥꯎꯔꯅꯨ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯣꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯃꯔꯝ ꯃꯣꯛꯎ ꯄꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤꯀꯣ ꯄꯄꯥ ꯃꯃꯥꯅ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯄꯄꯥꯅ ꯋꯥꯈꯜ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯈꯪꯉꯕ ꯅꯍꯥꯟ ꯂꯨꯍꯣꯡꯕꯗꯁꯨ ꯄꯄꯥ ꯂꯥꯛꯏ ꯄꯄꯥꯒ ꯐꯪꯅꯩ ꯑꯗꯨꯅꯤ ꯄꯄꯥꯅ ꯅꯤꯡꯉꯤꯕ ꯑꯁꯥ ꯄꯄꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯗꯨ ꯅꯤꯡꯕ ꯊꯨꯡꯒꯗꯕꯅꯤ ꯏꯁꯨ ꯈꯪꯕꯣ ꯐꯔꯦ ꯅꯪ ꯄꯣꯊꯥꯔꯣ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯗꯤ ꯍꯟꯗꯛ ꯂꯦꯇꯔ ꯃꯉꯥ ꯂꯧꯔꯤ ꯂꯥꯏꯔꯤꯛ ꯐꯕ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯤꯕ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯔꯣꯕꯤꯇꯥ ꯁꯖꯤ ꯃꯤꯇꯥ ꯃꯥꯟꯕꯤ ꯆꯥꯛ ꯊꯣꯡꯉꯤꯕ꯭ꯔꯥ ꯃꯥꯏ ꯑꯦꯜꯕꯤ ꯊꯥꯔꯤꯕꯁꯨ ꯈꯪꯗꯦ ꯑꯖꯤꯠ ꯁꯤꯔꯥꯝꯅ ꯇꯥꯗꯣ ꯍꯥꯏꯅ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯑꯖꯤꯠ ꯁꯤꯔꯥꯝꯅ ꯇꯥꯗꯣ ꯆꯥ ꯊꯛꯑꯕꯣ ꯍꯪꯉꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯂꯥꯛꯄꯗꯤ ꯉꯝꯗꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯑꯖꯤꯠ ꯁꯦꯔꯥꯝ ꯏꯕꯣꯜ ꯏꯪꯕ꯭ꯔꯥ ꯃꯤꯖꯣꯔꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯌꯥꯝ ꯏꯪꯉꯤ ꯀꯁꯥꯔꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯌꯥꯝ ꯏꯪꯉꯤ ꯍꯟꯗꯛ
ꯏꯪꯕ ꯅꯣꯡꯉꯥꯝꯗꯥꯏꯗꯅꯦ ꯍꯧꯒꯠꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯪꯕꯗꯣ ꯀꯩ हो होजाए बंधु होगी ꯕꯨꯡꯉꯣ ꯑꯣ ꯑꯣ ꯆꯨꯝꯃꯦ 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 ꯁꯣꯔꯤ ꯁꯣꯔꯤ ꯇꯥꯆꯧ ꯂꯥꯟꯈ꯭ꯔꯦ ꯑꯣꯀꯦ ꯇꯥꯆꯧ ꯁꯣꯏꯔꯦꯀꯣ ꯀꯔꯤ ꯁꯅꯥ ꯀꯩꯗꯧ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯄꯄꯥꯗꯤ ꯆꯥ ꯊꯛꯀ ꯄꯄꯥ ꯀꯩꯗꯧꯔꯤ ꯄꯄꯥ ꯏꯁꯩ ꯎꯔꯥꯏꯕꯣ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯑꯣ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨ ꯀꯩꯁꯝꯅꯌꯦ ꯏꯆꯟ ꯀꯩꯗꯧꯔꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯥꯛ ꯊꯣꯡꯉꯕꯣ ꯇꯥꯗꯗꯤ ꯀꯥꯏ ꯆꯠꯈꯤ ꯇꯥꯗ ꯍꯜꯂꯛ ꯂꯩꯕ꯭ꯔꯥ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯕꯣ ꯏꯆꯟ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯣ ꯐꯖꯅ ꯏꯪꯂꯦ ꯑꯩꯒꯥꯏ ꯑꯁ ꯌꯦꯡꯉꯨꯕꯣ ꯏꯕꯣ ꯏꯪꯉꯗꯤꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯍꯧꯖꯤꯛ ꯂꯣꯛ ꯑꯔꯨꯝ ꯌꯥꯝ ꯇꯧꯅꯔꯤ ꯑꯩ ꯃꯁꯨ ꯂꯣꯛ ꯑꯔꯨꯝ ꯇꯧꯗꯅꯅꯦ ꯏꯁꯩ ꯁꯛꯄ ꯀꯌꯥꯝ ꯋꯥꯅ ꯈꯕ꯭ꯔꯦ ꯍꯟꯗꯛꯅꯦ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯆꯠꯂꯦ ꯉꯔꯥꯡꯁꯨ ꯆꯠꯂꯦ ꯍꯌꯦꯡ ꯇꯅꯤ ꯂꯦꯞꯀꯗꯧꯕ ꯑꯃꯨꯛ ꯍꯌꯦꯡ ꯇꯥꯡ 14 ꯑꯃꯨꯛ ꯁꯣꯔꯥꯠ ꯂꯩꯔꯦ ꯊꯣꯡꯉꯤ ꯏꯕꯨꯡ ꯇꯟ ꯃꯔꯤ ꯁꯨꯔꯦ ꯆꯥꯏꯕ ꯇꯟ ꯃꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯆꯥꯏꯗꯩꯕꯣ ꯇꯟ ꯃꯔꯤꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯟꯗ ꯂꯩꯔꯦ ꯅꯪꯗꯣ ꯇꯟ ꯑꯩꯈꯣꯏꯒꯤ ꯀꯌꯥꯗ ꯀꯪꯅ ꯍꯧꯕꯤꯗꯨꯅꯦꯕꯀꯣ ꯊꯣꯡꯉꯤ ꯏꯕꯨꯡ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕ ꯏꯆꯟ ꯇꯟ ꯃꯔꯤ ꯁꯨꯔꯦ ꯃꯥꯡ ꯆꯥꯔꯤꯁꯦ सुमहने थमोन धैनानि धैनानि कनि जुक्त पोक्सेबा हवाइनि बुं दि चाक चारबो चाद्रिये चन ꯁꯨꯝ ꯑꯩ ꯏꯁꯩ ꯇꯤꯟꯅꯕ ꯂꯥꯛꯄꯅꯦꯕꯅꯦ ꯏꯁꯩ ꯇꯤꯟꯅꯕ ꯂꯥꯛꯄꯗꯨꯒ ꯁꯨꯝ ꯉꯥꯛꯇꯪ ꯑꯩꯅ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯑꯦꯜꯕꯤꯗ ꯃꯇꯦꯛ ꯑꯃ ꯊꯥꯒꯦꯅ ꯁꯨꯝ ꯊꯥꯕꯅꯤꯗ ꯆꯥꯛꯄꯨꯗꯤ ꯊꯣꯡꯍꯧꯗ꯭ꯔꯤ ꯉꯥ ꯊꯣꯡꯉꯅꯤ ꯑꯩ ꯕꯖꯥꯔ ꯉꯥꯏꯍꯥꯛ ꯆꯠꯂꯨꯏ ꯉꯥ ꯂꯩꯔꯛꯏ ꯏꯆꯟ ꯑꯁ ꯏꯆꯟ ꯅꯍꯥꯟ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯆꯥꯕ ꯃꯩꯈꯤꯗꯣ ꯑꯁ ꯑꯩꯗꯤꯕꯣ ꯎꯕꯗꯕꯨ ꯅꯣꯛꯄꯅ ꯁꯤꯕ ꯋꯥꯅꯤꯀꯣ ꯏꯆꯥꯅꯤꯄꯥꯒ ꯏꯆꯥꯅꯨꯄꯤꯅ ꯆꯥꯕꯗꯣ ꯎꯕꯗ ꯑꯩ ꯅꯣꯛꯄꯅ ꯂꯣꯏꯕꯅꯤ ꯑꯩ ꯄꯨꯛꯂꯤ ꯄꯥꯏꯖꯥꯅꯤ ꯃꯥꯒꯤ ꯆꯥꯔꯤ ꯈꯨꯆꯥꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯎꯅ ꯌꯥꯝꯅ ꯃꯤꯅ ꯎꯕꯗ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯎꯕꯗ ꯑꯀꯪꯕ ꯀꯩꯕ ꯁꯣꯌꯥꯕꯤꯟꯒ ꯁꯣꯌꯥꯕꯤꯟꯗꯤ ꯐꯩ ꯏꯕꯨꯡꯉꯥꯏꯅꯣ ꯑꯦ ꯁꯣꯌꯥꯕꯤꯟꯗꯤ ꯐꯩꯌꯦꯕꯣ ꯁꯣꯌꯥꯕꯤꯟꯗꯤ ꯁꯣꯌꯥꯕꯤꯟꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝ ꯆꯥꯒꯟꯗꯦ ꯏꯁꯥꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯁꯣꯌꯥꯕꯤꯟꯁꯦ ꯆꯥ ꯐꯩꯌꯦꯅ ꯑꯗ ꯏꯆꯟ ꯍꯣꯖꯥꯏꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤꯌꯦ 12 ꯇꯥꯔꯤꯛ ꯂꯨꯍꯣꯡꯕ ꯇꯥꯗ ꯍꯌꯦꯡ ꯏꯁꯩ ꯀꯗꯥꯏꯗ ꯂꯩꯒꯦ ꯕ꯭ꯔꯖꯥ ꯁꯟꯃꯅ ꯑꯣ ꯑꯩ ꯍꯌꯦꯡꯗꯤ ꯏꯁꯩ ꯂꯩꯇꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯉꯁꯤ ꯏꯜꯕꯤ ꯊꯥꯒꯥꯏꯅ ꯉꯥꯛꯇꯪ ꯏꯁꯩ ꯇꯤꯟꯅꯒꯦꯅ ꯂꯥꯛꯄꯅꯦꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯍꯣꯏꯗ ꯑꯗꯣ ꯑꯩꯒꯥꯁꯨ ꯂꯣꯛ ꯆꯦꯜꯂꯦ ꯍꯥꯏꯅ ꯃꯥꯁꯨ ꯐꯝꯃꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯦꯜꯕꯤꯁꯤ ꯌꯦꯡꯒꯦ ꯍꯥꯏꯅꯅꯦ ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦ ꯍꯪꯆꯤꯛꯇꯤ ꯂꯩ ꯏꯕꯨꯡ ꯑꯣꯍꯣꯏ ꯍꯣꯏ ꯍꯣꯏ ꯇꯨ ꯑꯔꯨꯝ ꯍꯧꯅ ꯃꯥꯁꯨ ꯐꯝꯃꯤ ꯏꯁꯩ ꯂꯤꯡꯕ ꯂꯥꯛꯄꯅꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯒꯥꯏꯅ ꯇꯧꯔꯤ ꯑꯣꯀꯦ ꯇꯥꯆꯧ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯄꯄꯥꯗꯤ ꯀꯩ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯁꯤꯛꯁ ꯂꯥꯏꯐ ꯗꯟ ꯀꯀꯥ ꯇꯥꯃꯣ ꯈꯨꯔꯨꯝꯖꯔꯤ ꯑꯣꯏ ꯃꯩꯄꯃ ꯑꯩꯒꯤ ꯏꯆꯟ ꯃꯣꯃꯤꯇꯥ ꯂꯥꯛꯑꯦ ꯏꯆꯟ ꯅꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯃꯕꯨꯡ ꯃꯪꯒꯜꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯁꯦ
ꯅꯕꯨꯡ ꯃꯪꯒꯣꯜꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯅꯕꯨꯡ ꯃꯪꯒꯣꯜꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯟꯕꯨ ꯅꯤꯡꯁꯤꯡꯉꯤ ꯄꯄꯥ ꯇꯤꯚꯤ ꯌꯦꯡꯉꯤ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯌꯦꯡꯉꯨ ꯃꯃꯥ ꯆꯥꯛ ꯊꯣꯡꯕꯗꯣ ꯈꯔ ꯈꯔ ꯃꯇꯦꯡ ꯇꯧꯀꯣ ꯃꯃꯥꯗꯣ ꯑꯃꯨꯛ ꯈ꯭ꯋꯥꯡꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯥꯎ ꯏꯪꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯗ ꯍꯣꯏ ꯑꯁ ꯏꯪꯕꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦꯕꯣ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯇꯥꯃꯣ ꯏꯪꯕꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦꯕꯣ ꯌꯥꯝ ꯏꯪꯉꯤꯕꯣ ꯍꯟꯗꯛ ꯍꯥꯏꯁꯤꯅꯤ ꯏꯆꯟ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏꯒꯤ ꯑꯟꯖꯨ ꯁꯥꯒꯐꯝ ꯏꯆꯟ ꯑꯅꯨꯅꯅꯦ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯇꯧꯔꯤꯗꯣ ꯑꯝꯇꯪ ꯈꯨꯝꯃꯛꯑꯣ ꯑꯀꯣꯛꯄ ꯏꯕꯣꯜꯅ 6 ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏꯒꯤ ꯑꯟꯖꯨ ꯁꯀꯞ ꯑꯟꯖꯨ ꯏꯆꯟ ꯑꯟꯖꯨ ꯍꯣꯖꯥꯏꯒꯤꯅ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯌꯦꯅ ꯍꯥꯏꯔꯤꯌꯦ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯕ ꯏꯆꯟꯅꯤ ꯍꯥꯏ ꯑꯟꯖꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯒꯤ ꯈꯨꯠꯆꯥꯗꯣ ꯍꯥꯏꯔꯦ ꯇꯨ ꯏꯆꯟ ꯑꯟꯖꯨ ꯎꯔꯦꯗꯅ ꯑꯩꯈꯣꯏ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦꯗꯣ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯅ ꯆꯥꯕ ꯃꯦꯒꯤꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤ ꯌꯦꯡꯉꯨꯀꯣ ꯍꯦꯛ ꯎꯕꯗꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯅꯣꯛꯅꯤꯡꯕ ꯏꯆꯥꯅꯨꯄꯤꯅ ꯇꯧꯕꯗꯀꯣ ꯍꯥꯏ ꯏꯕꯣꯍꯜ ꯍꯣꯏ ꯍꯥꯏ ꯑꯩꯈꯣꯏ ꯏꯕꯣꯜ ꯆꯥꯛ ꯇꯟ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯏꯕꯣꯍꯜ ꯊꯣꯏꯅ ꯍꯥꯏꯔꯦ ꯆꯦ ꯉꯥꯏꯌꯦ ꯑꯩ ꯏꯆꯟ ꯑꯟꯖꯨꯅ ꯆꯦ ꯉꯥꯏꯌꯦ ꯏꯆꯟ ꯃꯣꯃꯤꯇꯥꯗꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯥꯝꯆꯥꯔꯤ ꯃꯥꯝꯆꯥꯔꯤ ꯍꯥꯏ ꯃꯥꯝꯆꯥꯔꯤ ꯀꯨꯀꯨ 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 ꯏꯟꯒꯦ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯪꯉꯛꯏ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯏꯆꯟ ꯃꯣꯃꯤꯇꯥ ꯑꯟꯖꯨ ꯆꯥꯛꯀꯕ ꯉꯁꯥꯏꯅ ꯃꯥ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯊꯣꯡꯗ꯭ꯔꯤ ꯀꯀꯥ ꯇꯥꯃꯣ ꯑꯣ ꯊꯣꯡꯗꯦ ꯍꯣꯏꯗ ꯃꯇꯝꯁꯨ ꯉꯜꯂꯤꯗ ꯉꯁꯤꯁꯨ ꯀꯀꯥ ꯇꯥꯃꯣꯁꯨ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯤꯟꯅꯧꯒꯦ ꯂꯥꯛꯄꯅꯦꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯒꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯅ ꯃꯥꯁꯨ ꯂꯩꯔꯝꯃꯤ ꯀꯝꯕꯜ ꯏꯜꯂꯒ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯉꯥꯛꯇꯪ ꯑꯦꯜꯕꯤꯁꯦ ꯊꯥꯒꯦꯅꯅꯦ ꯊꯥꯔꯤꯃꯤꯗ ꯏꯆꯟ ꯍꯩꯅꯒ ꯊꯥ ꯄꯣꯟꯇꯦꯀꯣ ꯀꯀꯥ ꯇꯥꯃꯣꯒꯤꯁꯦ ꯉꯥꯛꯇꯪ ꯌꯦꯡꯉꯦꯅ ꯁꯨꯝ ꯇꯧꯔꯤ ꯆꯦ ꯊꯣꯡꯉꯤ ꯆꯦ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨꯅ ꯏꯆꯟ ꯃꯣꯃꯤꯇꯥ ꯑꯩ ꯏꯆꯟ ꯑꯟꯖꯨꯁꯦ ꯀꯩꯅꯣꯗꯅꯦ ꯍꯣꯏꯖꯥꯏꯒꯣꯆꯔꯥ ꯎꯗꯣꯏ ꯕꯕꯥꯒꯤꯗꯅꯦ ꯑꯩꯅ ꯁꯪꯀꯤꯔꯇꯟ ꯗꯦꯒꯤ ꯄ꯭ꯔꯣꯒꯥꯝ ꯏꯁꯩ ꯁꯛꯄ ꯆꯠꯂꯦꯕꯀꯣ ꯑꯩ ꯏꯆꯟ ꯑꯟꯖꯨ ꯂꯥꯛꯄꯅꯦ ꯑꯁ ꯀꯀꯥ ꯇꯥꯃꯣꯅ ꯊꯃꯣꯏ ꯍꯔꯥꯎꯕꯁꯤ ꯄꯦꯟꯕꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯀꯀꯥ ꯇꯥꯃꯣꯅ ꯃꯇꯝ ꯐꯪꯗꯕꯅꯤꯅꯅꯦ ꯏꯆꯟ ꯑꯟꯖꯨ ꯃꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯒꯅꯦ ꯏꯆꯟ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯦꯕꯣ ꯈꯨꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯨꯛ ꯍꯥꯏꯅ ꯀꯥꯟꯅ ꯂꯩꯇꯦꯕꯣ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯟꯖꯨ ꯍꯥꯏꯅ ꯍꯪꯉꯤ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯀꯀꯥ ꯇꯥꯃꯣ ꯂꯥꯛꯑꯦ ꯑꯃꯠꯇ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯐꯣꯟ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯍꯣꯏ ꯊꯥꯡꯒꯠꯂꯣ ꯀꯅꯥꯅꯣ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯩꯀꯩ ꯄꯥꯎ ꯍꯥꯏꯔꯤꯕ ꯏꯕꯣꯍꯟ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯆꯟ ꯔꯣꯕꯤꯇꯥ ꯁꯖꯤ ꯃꯤꯇꯥ ꯃꯥꯟꯕꯤ ꯂꯥꯛꯄ ꯎꯗꯦ ꯑꯗꯨꯗꯒꯤꯗꯤ ꯆꯦ ꯍꯋꯥꯏꯅꯦ ꯍꯥꯏꯔꯦ ꯑꯣ ꯃꯥ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯍꯥꯏ ꯃꯥꯜꯂꯦ ꯏꯆꯟ ꯑꯟꯖꯨ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯃꯤꯌꯝꯁꯤꯗ ꯊꯥꯕꯨ ꯍꯦꯟꯅ ꯐꯖꯕꯤ ꯔꯥꯙꯥ ꯆꯠꯂꯣ ꯆꯠꯁꯤ ꯀꯨꯟꯖ ꯄꯥꯡꯅ ꯊꯥꯕꯨ ꯍꯦꯟꯅ ꯐꯖꯕꯤ ꯔꯥꯙꯥ ꯍꯌꯦꯡ ꯂꯨꯍꯣꯡꯉ ꯁꯛꯄ ꯏꯁꯩꯅꯤ
ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯩ ꯄꯨꯡ ꯀꯌꯥ ꯊꯥꯅꯣ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯣ ꯁꯣꯔꯤ ꯄꯨꯡ 6:48 ꯍꯧꯕꯅꯤ ꯇꯟ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯒ ꯑꯣꯀꯦ ꯇꯟ ꯆꯥꯕ ꯂꯣꯏꯔꯗꯤ ꯀꯔꯤ ꯆꯥꯅꯤ ꯀ꯭ꯋꯥ ꯆꯥꯒꯗ꯭ꯔꯥ ꯁꯤꯒꯦꯠ ꯊꯛꯀꯗ꯭ꯔꯥ ꯁꯗꯥ ꯎꯝꯒꯗ꯭ꯔꯥ ꯎꯏ ꯃꯥꯏ ꯒꯣꯠ ꯆꯦꯃꯤꯇꯥ ꯑꯟꯖꯨ ꯇꯝ 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 ꯙꯝ ꯙꯝ ꯇꯝ 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 ꯙꯝ 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 ꯍꯥꯏꯔꯦ 25 minute free ibung okay 25 minute free ibung hoye chemita anju tam tam dham dham joy ore launa ragle adudo kayma mangnomda saklaga upload tawbirao mathangda ꯇꯧꯖꯔꯒꯦ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯩꯕ ꯍꯩꯇꯕꯣꯏ ꯁꯨꯝ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯨꯝ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯖꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯤꯒꯔꯦꯠ ꯊꯛꯂꯅꯤ ꯀ꯭ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯀ꯭ꯋꯥꯗꯣ ꯑꯩ ꯂꯥꯜꯂꯛꯀꯦ ꯀ꯭ꯋꯥꯁꯤꯒ ꯂꯩꯔꯦ ꯌꯦꯡꯉꯨ ꯀ꯭ꯋꯥ ꯑꯩ ꯀ꯭ꯋꯥ ꯆꯥꯒꯦ ꯇꯧ ꯀ꯭ꯋꯥ ꯂꯥꯜꯂꯧꯔꯣ ꯕꯁꯥꯗ ꯑꯣꯀꯦ ꯑꯗꯣ ꯕꯁꯥ ꯕꯪꯒ꯭ꯂꯥꯁꯦ ꯑꯩ ꯌꯥꯝꯅ ꯈꯨꯂꯣꯏꯒꯟꯗꯦꯕꯀꯣ ꯑꯩꯗꯤ ꯃꯩꯇꯩꯂꯣꯟꯁꯤꯅ ꯑꯗꯨꯝ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯁꯥ ꯍꯥꯏꯗꯤ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗꯀꯣ ꯑꯩ ꯈꯤꯇꯪ ꯈꯨꯂꯣꯏꯕ ꯋꯥꯠꯂꯦꯕꯀꯣ ꯑꯩ ꯕꯦꯡꯒꯣꯂꯤꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯗꯕ ꯁꯛꯄꯗꯀꯣ ꯑꯗꯨꯅꯅꯦ ꯕ꯭ꯔꯗꯔ ꯏꯕꯣꯍꯜ ꯇꯝꯁꯦ ꯕ꯭ꯔꯗꯔꯒꯤ ꯈꯪꯅꯕꯤꯔꯣ ꯈꯪꯅꯕꯤꯔꯣ ꯀꯥꯏ ꯍꯥꯏꯒꯠꯂꯛꯑꯦ ꯑꯩ ꯏꯆꯟ ꯑꯟꯖꯨꯁꯦꯕ ꯃꯇꯝ ꯑꯃꯗ ꯃꯁꯤꯁꯨ ꯉꯥꯡꯕ ꯍꯩꯅ ꯁꯤꯗꯤꯕ ꯑꯩ ꯊꯥꯖꯔꯨꯗ꯭ꯔꯤꯅꯤ ꯃꯅꯦ ꯑꯟꯖꯨ ꯇꯝ ꯇꯝ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯍꯥꯏꯔꯤꯅꯤ ꯑꯣꯀꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯕꯨ ꯅꯣꯏꯒꯤ ꯁꯣꯔꯠ ꯃꯤꯅꯤꯡꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯥꯏꯅ ꯇꯝ ꯇꯝ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯍꯥꯏꯔꯤꯃꯦ ꯑꯣꯀꯦ ꯉꯁꯤꯗꯩ ꯈꯪꯉꯦꯗꯅ ꯙꯝ ꯙꯝ ꯍꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯅꯪꯅ ꯇꯝ ꯇꯝ ꯍꯥꯏꯔꯤꯁꯦ ꯋꯦꯜꯀꯝ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗꯤ ꯊꯝ ꯊꯝ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯏꯇꯩꯃ ꯖꯤꯅꯤ ꯏꯪꯕꯁꯦ ꯁꯥꯒꯠꯅꯕ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯇꯔꯛꯑꯣ ꯑꯣꯖꯥ ꯏꯇꯩꯃ ꯅꯅꯥꯎ ꯃꯉꯣꯟꯗ ꯈꯣꯏꯔꯝꯖꯔꯤꯌꯦ ꯑꯩ ꯈꯜꯂꯝꯃꯤꯃꯤ ꯏꯇꯩꯃ ꯉꯁꯤꯁꯦ ꯑꯩ ꯏꯇꯩꯃꯗ ꯐꯣꯟ ꯇꯧꯒꯦꯅꯀꯣ ꯏꯇꯩꯃ ꯑꯗꯣ ꯍꯥꯏꯁꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯏꯇꯩꯃ ꯍꯟꯗꯛ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣꯃꯦꯟꯁꯨ ꯎꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯝꯕꯅ ꯏꯇꯩꯃꯁꯦ ꯀꯔꯤꯅꯣ ꯍꯟꯗꯛꯇꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯀꯣ ꯏꯇꯩꯃ ꯏꯇꯩꯃ ꯖꯤꯅꯤꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯕ꯭ꯔꯗꯔ ꯏꯕꯣꯍꯜ ꯑꯣꯍꯣ ꯇꯞ ꯇꯞ ꯇꯝ ꯇꯝ ꯐꯃꯨꯁ ꯑꯣꯍꯦꯟꯗ꯭ꯔꯃꯤ ꯅꯣꯏ ꯐꯖ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯑꯩꯗꯤ ꯅꯣꯏ ꯁꯣꯔꯠ ꯃꯤꯅꯤꯡꯁꯦ ꯈꯪꯗꯦꯀꯣ ꯇꯝ ꯇꯝꯕꯨ ꯍꯥꯏꯕꯅꯦ ꯐꯝ ꯐꯝꯕꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯤꯅꯤ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ ꯏꯇꯩꯃ ꯍꯟꯗꯛꯇꯤ ꯏꯇꯩꯃ ꯃꯈꯣꯟ ꯇꯥꯗꯕꯁꯨ ꯀꯨꯏꯔꯦ ꯏꯇꯩꯃ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯤꯜꯂꯕ ꯀꯔꯤꯅꯣ ꯑꯗ ꯏꯇꯩꯃ ꯃꯈꯥ ꯏꯁꯩ ꯆꯠꯊꯔꯤꯕꯣ ꯏꯇꯩꯃ ꯑꯩ ꯀ꯭ꯋꯥ ꯆꯥꯔꯦ ꯅꯪ ꯁꯤꯒ ꯇꯣꯛꯑꯣ ꯎꯔꯕ ꯑꯃꯅ ꯑꯃꯨꯛ ꯃꯤꯅꯤꯡ ꯍꯟꯗꯣꯔꯛꯑꯁꯦ ꯏꯕꯨꯡ ꯇꯤ ꯄꯤ ꯁꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤ ꯑꯣꯀꯦ 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 ꯅꯣꯏꯅ ꯈꯔ ꯈꯔ ꯁꯤꯡꯍꯜꯂꯛꯑꯣꯕ ꯅꯕꯨꯡꯁꯦ ꯈꯪꯉꯕꯣ ꯅꯣꯏꯒꯤ ꯅꯣꯏꯅ ꯈꯔ ꯈꯔ ꯁꯤꯡꯍꯜꯂꯛꯑꯣ
ꯔꯥꯝꯅꯒꯣꯔꯪꯒꯤ ꯈꯥꯟꯗ ꯍꯌꯦꯡ ꯂꯨꯍꯣꯡꯒ ꯀꯅꯥ ꯁꯛꯇꯣꯔꯤ ꯖꯥꯠꯅꯣ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕꯨ ꯀꯅꯥ ꯁꯛꯀꯗꯕꯅꯣ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯗꯦ ꯔꯥꯝꯅꯒꯣꯔ ꯔꯪꯒꯤ ꯈꯥꯟꯗ ꯍꯌꯦꯡ ꯂꯨꯍꯣꯡꯒ ꯀꯩꯕ ꯂꯨꯍꯣꯡꯒ ꯀꯅꯥ ꯂꯨꯍꯣꯡꯕ ꯀꯅꯥ ꯁꯛꯇꯣ ꯖꯥꯠꯅꯣ ꯑꯣꯀꯦ ꯃꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯣ ꯀꯅꯥꯅ ꯁꯛꯀꯗꯕꯅꯣ ꯍꯌꯦꯡ ꯇꯥꯡ ꯇꯔꯥꯅꯤꯄꯥꯜ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯨ ꯂꯨꯍꯣꯡꯒꯗꯤ ꯂꯩꯕꯩꯅ ꯗꯝ ꯕꯗꯝ ꯗꯤ ꯈꯪꯕ꯭ꯔꯣ ꯑꯩꯒꯥ ꯗꯝ ꯕꯗꯝ ꯗꯤ ꯈꯪꯕ꯭ꯔꯣ ꯑꯩꯒꯥ ꯑꯥ ꯀ꯭ꯋꯥꯛꯇꯣ ꯆꯥꯔꯤꯀꯣ ꯅꯪ ꯀꯞꯄꯛꯀꯅꯨ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯅ ꯌꯥꯝꯅ ꯆꯤꯟꯕꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯕꯅꯤ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯁꯩ ꯇꯝꯂꯤ ꯑꯣ ꯏꯇꯩꯃ ꯐꯩ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯩꯃ ꯏꯇꯩꯃ ꯀꯥꯏꯗꯦ ꯏꯇꯩꯃꯅ ꯑꯩꯈꯣꯏ ꯑꯩ ꯍꯥꯏꯔꯤꯁꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯇꯩꯃꯖꯤꯅꯤꯗꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯏꯁꯩ ꯁꯛꯄꯅꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦꯀꯣ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯝ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯕꯗꯨꯅꯅꯦ ꯏꯇꯩꯃꯅ ꯁꯨꯝ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏ ꯑꯩꯒꯤꯗꯤ ꯏꯇꯩꯃꯅꯤꯀꯣ ꯃꯥꯒꯤ ꯑꯩꯁꯦ ꯃꯅꯥꯎꯒꯨꯝꯕꯅꯤ ꯑꯗꯣ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯑꯃ ꯑꯣꯖꯥꯗꯤ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯦꯕꯥ ꯈꯔ ꯈꯔ ꯆꯠꯆꯕꯅꯦꯕ ꯑꯗꯣ ꯏꯇꯩ ꯃꯌꯥꯝ ꯑꯗꯨꯝ ꯑꯣꯖꯥ ꯀꯧꯔꯦ ꯏꯇꯩꯃꯁꯨ ꯑꯣꯖꯥ ꯀꯧꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯌꯥꯝ ꯐꯩ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯀꯣ ꯑꯗꯨ ꯀꯥꯏꯗꯦ ꯏꯇꯩꯃ ꯃꯔꯛꯇ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯑꯣ ꯏꯇꯩꯃꯅ ꯐꯣꯟ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯁꯟꯗꯥꯗ ꯇꯧꯕꯤꯔꯛꯎ ꯏꯇꯩꯃ ꯏꯇꯩꯃꯅ ꯈꯪꯕ ꯅꯅꯥꯎꯅ ꯈꯔ ꯈꯪꯖꯕ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯨꯝ ꯇꯥꯃꯤꯟꯅꯁꯤ ꯏꯇꯩꯃ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯇꯩꯃꯀꯣ ꯀꯅꯥꯒꯤ ꯅꯦꯠꯅꯣ ꯂꯣꯏꯔꯤꯁꯦ ꯑꯩ ꯈꯪꯗꯦꯕꯣ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯕ ꯈꯪꯗꯦꯕꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯈꯔ ꯑꯣꯠꯄ ꯀꯜꯂꯦꯕ ꯏꯁꯩ ꯂꯩꯇ꯭ꯔꯗꯤ ꯈꯪꯉꯕ ꯀꯜꯂꯦ ꯍꯥꯏꯁꯦ ꯀꯩꯅꯣꯗꯅ ꯑꯩꯅꯕꯨ ꯅꯠ ꯁꯪꯒꯤꯠꯇ ꯏꯁꯩꯁꯦ ꯌꯥꯝꯅ ꯃꯣꯕꯥꯏꯜꯗ ꯁꯔꯁ ꯇꯧꯔꯒ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯖꯨ ꯁꯥꯀꯝꯅ ꯏꯕꯨꯡ ꯀꯦꯃꯣꯟ ꯑꯁꯣ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯑꯩꯈꯣꯏ ꯑꯟꯖꯨꯁꯤꯅ ꯃꯥꯁꯨ ꯕꯪꯂꯥꯒ ꯈꯪꯉꯝꯃꯤꯅꯦ ꯁꯤꯁꯨ ꯏꯆꯟ ꯅꯪꯁꯨ ꯕꯪꯂꯥ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯅꯕꯨꯡꯗꯤ ꯕꯪꯂꯥ ꯐꯖꯅ ꯈꯪꯗꯦꯀꯣ ꯌꯥꯔꯦ ꯀꯩꯕ ꯂꯩꯇ꯭ꯔꯦ ꯕꯗꯩꯕꯍꯔ ꯅꯦꯠꯁꯦ ꯉꯥꯏꯍꯥꯛꯇꯤ ꯌꯥꯗꯕ ꯃꯥꯜꯂꯦ ꯏꯕꯨꯡꯒꯤ ꯃꯥꯜꯂꯦ ꯑꯧ ꯃꯅꯤ ꯏꯆꯟ ꯑꯩꯒꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯄꯟꯗꯧ ꯍꯣꯏꯗꯥꯏ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯁꯨ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟ ꯑꯟꯖꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯅꯦ ꯑꯗꯨꯝ ꯌꯦꯡ ꯀꯥꯏꯅ ꯑꯗꯨꯝ ꯉꯥꯛꯇꯪ ꯑꯦꯜ ꯕꯤ ꯁꯤ ꯌꯦꯡ ꯀꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯍꯥꯏ ꯆꯨꯝꯃꯦ ꯑꯩꯒꯤ ꯅꯦꯠꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯍꯣꯏ ꯑꯩꯕꯨ ꯌꯥꯔꯝꯃꯅꯤ ꯎꯕꯦꯜ ꯑꯗꯣ ꯏꯕꯣꯍꯜꯅ ꯁꯤꯒꯦꯠ ꯊꯗꯤ ꯑꯩꯅ ꯕꯥꯁꯤ ꯆꯤꯡꯍꯧꯔꯣ ꯑꯗꯣ ꯇꯥꯗ ꯍꯣꯏ ꯈꯨꯟꯗꯣ ꯀꯔꯤ ꯀꯧꯒꯦ ꯇꯥꯗ ꯍꯣꯏ ꯈꯨꯟꯗꯣ ꯀꯔꯤ ꯑꯣ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯤ ꯈꯥꯛ ꯃꯔꯥ ꯍꯥꯏꯅ ꯀꯧꯋꯦ ꯈꯥꯛ ꯃꯔꯥ ꯀꯧꯋꯦ ꯕꯥꯁꯀꯥꯟꯗꯤꯒꯤ ꯃꯅꯤꯡꯗꯅꯤꯀꯣ ꯎꯝ ꯑꯩ ꯏꯆꯟꯅꯖꯨꯅ ꯍꯥꯏꯕ ꯏꯕꯨꯡꯗ ꯍꯪꯕꯅꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ কেꯃꯣꯟ আছে ভালো আছে ভালেই আছে আপুনি কেনে আপুনি ভালে আছে না অসমীয়া অলপ অলপ ক'ব পাৰি মোক যাই যাই ꯑꯩꯒা ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕ ꯃꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯅꯦ ꯑꯦꯛꯗꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯂꯥꯏꯐ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯀꯩꯕ ꯂꯥꯕꯤꯖꯥꯎ ꯚꯥꯏ ꯁꯥꯍꯦꯕ ꯂꯥꯕꯤꯖꯥꯎ ꯚꯥꯏ ꯁꯥꯍꯦꯕ ꯗꯤꯄꯤꯀꯥ ꯁꯤꯡꯍꯥ ꯍꯥꯏ ꯗꯤꯄꯤꯀꯥ
ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯁꯦ ꯊꯥꯒꯠꯆꯔꯤ ꯗꯤꯄꯤꯀꯥ ꯁꯤꯡꯍꯕꯨ ꯃꯣꯏ ꯑꯁꯥꯃꯤꯁ ꯈꯥꯏ ꯗꯥꯏ ꯄꯥꯏ ꯕꯦꯝꯆꯥ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯍꯣꯖꯥꯏ ꯅꯤꯉꯣꯜꯅꯤ ꯑꯗꯨꯗ ꯌꯥꯝ ꯀꯩꯕ ꯄꯥꯟꯕꯅꯤ ꯍꯥꯏꯗꯤ ꯕꯦꯝꯆꯥ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯍꯣꯖꯥꯏ ꯅꯤꯉꯣꯜꯅꯤ ꯑꯗꯨꯗ ꯌꯨꯝ ꯄꯥꯟ ꯑꯣꯀꯦ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯅꯤ ꯃꯆꯥ ꯌꯥꯝ ꯂꯩ ꯏꯕꯨꯡꯒꯤ ꯑꯁꯥꯃꯤꯁꯁꯨ ꯌꯥꯎꯔꯦ ꯍꯣꯏ ꯏꯆꯟ ꯑꯟꯖꯨ बेसु कोबा नुआरे ओलो ओलो एगा बासु थागत चरी एगा बुसु थागत चरी थैंक यू वहल अदो इचिनाव मैम पुनमक को यामना नुंगाइजै आइना यूट्यूब चैनल असिदा होय तौबुदि मैम नुंसिबिदना नत संकीर्तन कुमुबुदगिदि को एनी फम पुनमकता आइना ngasi ऑल कसार असम मणिपुर आगरतला त्रिपुरा फावना दिम चचबसिदा मैम यामना नुंसिबि अदुगै हेना अदुना नुंसिबदगै हेना को यूट्यूब चैनल चगपदगी अमैना नुंसिबे हेले इचिनाव मैम नुंसिबिबदगी को आइगी चैनल असिदा येंगबिबक्से आइना हनिंगाइतने इचिनाव मैमबु एनी मतमनै थागतचरी वेलकम तौजरी अदुना आइना पामजबा लंबी कुमजरो मरम मदुना को आइना चैनल असिबु आइना मंगोल नता हाइना थमजबनी नता हाइबसिदी संकीर्तन को नत संगीत इसे सपबु नता कौरे मैम दुकाना उमना हांगी नता हाइसे करिनो हाइना अदु नता हाइबसिदी नत संकीर्तन इसे सपनी को नत संकीर्तन हाइबसिदी मैम इचिनाव हेना खंगबिरबनी को कैना ऑल इंटरनेशनल को यूनेस्को ना सेलेक्शन तौरबा अदुमरबा को के मणिपुरी मैतेगी नत संकीर्तन से याम पॉपुलर ओरबा को वर्ल्ड मसक खंगबा अदुमरबा नत संकीर्तन सिबु आइना पामजरु मरमना आइना मंगोल नता हाइना थमजबनी मैम इचिनाव को अदुना मरमकता आइना इचिनाव मैम दा आइना वीडियो मचा मचा दा आइना वहाई मनी थमजबदा मैमना वरौबिनो कैना खोई मैतै हाइबसिदी मिजाति पुनमना खोई बुजामना व्यवहार तौरी जामना अखोई से सबना क्याम जामना व्यवहार तौरी हाइबा कोना अखोइना लाइन गाड़ी चप्पा मतमदा अखोइना चंदोन तवा थिला फजोम सिला फमदा को मिगी मिजाति दि पल्ले अखोई कोकता टुपी उपकांगु मुस्लिम ना को अखोई उदना फुक हगोलेबा थाकुदा आसेन बोसेन ओखाने आइ काना मुना हाय तुकी मति अखोई से मुना रेस्पेक्ट तौबा हाइदि अखोई मगुन से को ngसागी वर्ल्ड ना मसा खंबा हाइसिदी म्यानसु रेस्पेक्ट तौगुदोमनी अदुना ngasi aina YouTube channel da lakpadagi ko amaina nungsiba ai thamoida phawre aidi chaseng haijab da mayam aina channel ne jawjab paisa gi suna chade ko aina ngasi mayam isnaw unaraga wai sanajab se ai asi nungai bagi ai wakhal se mu haingai te aduna khoi saina ga harimi isai wangi halaga mobile mate na leire video se to kasu kan to rim ka mana hai ko ne ada hojik ti makse ina khaga haidi masu khaga su dum jare maksu ko अदुना हमका फी सुगु उहलिदो आइना सुमयाना खंगलमे काका तामो फोन लाक्लंबनी होये होये नंग हाइरम दुदि फै फै फोन लाम थांगलो और ए जादे इचन मोमिता इचन अंजू नबुंगना मतम पुमदा कावब ngमोय को इबो हल केबा कांगसोय थोंगनी हाउनी को सेमंता ꯃꯩꯄꯦꯃ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯁꯤꯜꯆꯔꯒꯤ ꯂꯥꯛꯑꯦ ꯑꯁꯦꯡꯕ ꯍꯥꯍꯥ ꯃꯣꯏꯇꯥ 이보ꯍꯜ ꯇꯥꯗꯒꯤ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯣ ꯕꯔꯖꯥ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯅꯤ ꯑꯩꯒꯥꯗꯤ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥ ꯐꯪ ꯐꯠꯇꯦꯗ ꯑꯣ ꯍꯣꯏꯌꯦ ꯅꯨꯡꯗꯥꯡꯒꯤ ꯁꯨꯝ ꯆꯥꯏꯗ 이보ꯍꯜ अखोई इचन बिजान इबंग है रोबो है रोबो है कनानो बोल अब तक मयक से है रोबो इबुंग थागतचरी थैंक यू इचन अंजो नबुंग नसु इचन बु हाइनिंगाइ तन थागतचरी तो इचन रोबिता हारे तम तम है अदो आई इचन रोबिता नबुंग मंगोलना इचन बु हाइनिंगाइ थागतचरी नबुंगी चैनल लापीबगी इचनगी एलबी नबुंगना मतम चाना जावबा फंगदेको अदो इचनना नबुंगदा वारौगनु कैदा नबुंगदी इसै चपरि नोइन हेना खंगिबनिको अदुबु इचनगी एलबी लोयगसु नबुंगदी लाइक तौजेको अदो इचनगी एलबी से मतम चाना जाव फंगदे नबुंगना मसागे इसै चपनिना को अदुना आई मरमतसु नुदांगना अमु नोंबादोसु चुम नंगी एलबी दे जावबदो लोयना जावबा ngamde कैगिनाइदा इसै चपनिना को
ꯋꯥꯅ ꯍꯜꯂꯛꯀꯅꯤ ꯉꯁꯥꯏꯁꯨ ꯏꯕꯣꯜꯒꯤ ꯊꯥꯔꯝꯃꯤ ꯑꯩ ꯒꯥꯔꯤ ꯊꯧꯔꯤ ꯒꯥꯔꯤ ꯊꯧꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯏꯕꯣꯜꯒꯤ ꯑꯦꯜ ꯕꯤ ꯌꯥꯎꯔꯝꯃꯒ ꯑꯩ ꯏꯕꯣꯜꯗ ꯊꯝꯃꯒꯦ ꯑꯩ ꯒꯥꯔꯤ ꯊꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯑꯩꯈꯣꯏ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯍꯥꯏ ꯔꯣꯕꯤꯇꯥ ꯅꯃꯥ ꯃꯣꯃꯤꯇꯥ ꯀꯥꯡꯁꯣꯏ ꯔꯣꯕꯤ ꯏꯕꯨꯡ ꯗꯈꯤꯅꯥ ꯑꯃ ꯄꯤꯔꯣ ꯑꯦꯜꯕꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯏꯆꯟꯅ ꯍꯥꯏꯌꯣ ꯏꯆꯟꯅ ꯑꯄꯥꯝꯕ ꯍꯥꯏꯔꯛꯎ ꯗꯈꯤꯅꯥ ꯅꯕꯨꯡꯒꯤꯗꯤ ꯃꯌꯥꯝ ꯂꯩ ꯏꯆꯟꯅ ꯏꯆꯟꯗꯤ ꯀꯩꯗꯧꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯤꯇꯥꯖ ꯑꯣꯏꯔꯦ ꯃꯤꯇꯥꯗ ꯐꯖꯕꯤ ꯃꯤꯇꯥ ꯄꯤꯁꯨꯝ ꯌꯦꯡꯉꯦ ꯁꯖꯤ ꯄꯤꯁꯨꯝ ꯃꯤꯇꯥ ꯃꯥꯟꯕꯤ ꯑꯗꯒꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯃꯤꯅ ꯍꯦꯛ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩ ꯋꯥꯉꯥꯡ ꯉꯥꯡꯉꯦ ꯃꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯕ ꯑꯩꯒꯤ ꯏꯆꯟ ꯔꯣꯕꯤꯇꯥꯅ ꯅꯕꯨꯡꯅ ꯏꯁꯩ ꯁꯛꯄꯗ ꯐꯪꯉꯛꯄ ꯗꯈꯤꯅꯥꯗꯤ ꯃꯌꯥꯝ ꯂꯩ ꯍꯪꯒꯥꯝꯄꯥꯟ ꯄꯥꯝꯕ꯭ꯔꯥ ꯈꯨꯗꯩ ꯑꯔꯥꯡꯕ ꯄꯥꯝꯕ꯭ꯔꯥ ꯃꯨꯒꯥ ꯈꯨꯗꯩꯗ ꯑꯉꯧꯕ ꯄꯥꯝꯕ꯭ꯔꯥ ꯑꯁꯪꯕ ꯄꯥꯝꯕ꯭ꯔꯥ ꯑꯉꯥꯡꯕ ꯄꯥꯝꯕ꯭ꯔꯥ ꯑꯦꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯧ ꯅꯕꯨꯡ ꯁꯣꯏꯗꯅ ꯈꯨꯜꯗꯣꯜ ꯇꯧꯖꯒꯦ ꯏꯆꯟꯒꯤꯗꯃꯛꯇ ꯈꯪꯉꯕꯣ ꯑꯩ ꯏꯃꯣꯏꯅꯨꯒꯤ ꯑꯦꯜꯕꯤ ꯏꯁꯩ ꯇꯥꯅ ꯇꯥꯟ ꯇꯔꯨꯛ ꯆꯥꯁꯤꯟꯈꯔꯦ ꯏꯁꯩ ꯐꯖ ꯈꯤꯅ ꯚꯥꯂꯣ 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 ꯏꯃꯣꯏꯅꯨꯒꯤ ꯑꯦꯜꯕꯤꯗ ꯏꯁꯩ ꯇꯥꯅ ꯇꯟ ꯇꯔꯨꯛ ꯆꯥꯁꯤꯟꯈꯔꯦ ꯚꯥꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ ꯗꯤꯄꯤꯀꯥ ꯑꯧ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯩ ꯏꯁꯩ ꯇꯝꯕ ꯂꯥꯛꯏ ꯏꯁꯩ ꯑꯣꯏꯕ ꯑꯗꯨ ꯆꯥꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯅꯣꯡꯐꯥꯗꯣꯛ ꯑꯦꯜ ꯕꯤ ꯊꯥꯕ ꯃꯇꯝꯁꯤꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯑꯩꯒꯤ ꯑꯦꯜ ꯕꯤꯗ ꯃꯥꯌꯣꯛ ꯆꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯁꯦꯀꯣ ꯁ꯭ꯂꯤꯞ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯦ 1K ꯌꯧꯔꯕ ꯕꯁ ꯃꯗꯨꯒꯤ ꯑꯩ ꯄꯣꯊꯥꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯖꯕꯗꯀꯣ ꯑꯩꯅ ꯈꯤꯇꯪ 1K ꯈꯤꯇꯪ ꯌꯧꯔꯒꯅꯦꯀꯣ 1K ꯍꯦꯛ ꯌꯧꯕ ꯅꯨꯃꯤꯠꯇ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣꯃ ꯑꯩ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯍꯟꯖꯒꯦ ꯍꯧꯖꯤꯛꯇꯤ 1Kꯗꯣ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯕꯤꯗꯥꯅ ꯍꯥ 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 ꯅꯣꯛꯂꯛꯑꯦꯕ ꯑꯩ ꯏꯆꯟ ꯔꯕꯤꯇꯥ ꯅꯣꯛꯄꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯕꯨꯡ ꯃꯧ ꯀꯣꯏꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯈ꯭ꯔꯦꯀꯣ ꯍꯣꯏꯌꯦ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯏ ꯏꯆꯟ ꯑꯩꯈꯣꯏ ꯀꯁꯥꯗꯗꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯊꯥꯏꯌꯦꯕꯀꯣ ꯑꯩꯒ ꯐꯩꯖꯣꯝ ꯑꯃ ꯄꯤꯕꯤꯔꯣ ꯔꯣꯕꯣꯗ ꯌꯥꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯏꯆꯟ ꯔꯕꯤꯇꯥꯅꯅꯦ ꯉꯁꯥꯏ ꯐꯩꯖꯣꯝꯗ ꯁꯦꯠꯂꯒ ꯅꯥꯄꯨ ꯈꯨꯗꯩꯃꯨꯛ ꯏꯜꯂꯒ ꯂꯥꯏꯞ ꯊꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯔꯕꯤꯇꯥꯅ ꯇꯝ ꯍꯥꯏꯔꯛꯑꯦꯁꯦ ꯑꯗꯣ ꯏꯆꯟ ꯔꯕꯤꯇꯥ ꯑꯩꯈꯣꯏ ꯏꯕꯣꯍꯜꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯔꯕꯣ ꯑꯩ ꯐꯩꯖꯣꯝ ꯃꯄꯥꯟ ꯑꯉꯥꯡꯕ ꯆꯠꯄ ꯑꯃ ꯄꯤꯔꯛꯀꯦ ꯈꯨꯗꯩ ꯅꯥꯄꯨ ꯐꯩꯖꯣꯝ ꯈꯨꯗꯩ ꯑꯃ ꯄꯤꯒꯦ ꯐꯩꯖꯣꯝꯅ ꯁꯦꯠꯂꯒ ꯈꯨꯗꯩ ꯅꯥꯄꯨꯗꯨꯅ ꯏꯜꯂꯣ ꯑꯗꯨꯒ ꯂꯥꯏꯚ ꯇꯧꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤ ꯂꯥꯏꯚ ꯑꯦꯜ ꯄꯤꯗ ꯌꯥꯎꯒꯦ ꯑꯩꯁꯨ ꯄꯥꯝꯃꯤꯀꯣ ꯀꯀꯥ ꯇꯥꯃꯣ ꯑꯁ ꯏꯆꯟꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯟꯅ ꯊꯥꯛꯈꯤ ꯇꯧꯕ ꯍꯥꯏꯅꯤ ꯅꯛꯄꯨ ꯅꯛꯑꯝꯕꯅꯦ ꯍꯥꯟꯅ ꯏꯕꯨꯡꯅ ꯂꯥꯛꯇꯅ ꯏꯆꯟꯗ ꯀꯀꯥ ꯇꯥꯃꯣꯅ ꯈꯨꯗꯣꯜ ꯇꯧꯔꯗꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯪꯒ ꯑꯩꯈꯣꯏ ꯏꯆꯟ ꯔꯣꯕꯤꯇꯥꯒꯗꯤ ꯑꯗꯨꯝ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯃꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛꯁꯪ ꯃꯅꯤꯡꯗ ꯂꯩꯔꯒꯅꯦ ꯃꯌꯨꯝꯗ ꯇꯥꯛꯅꯤꯡꯗꯕ ꯃꯤꯅꯤꯁꯦ ꯃꯆꯥꯏ ꯕꯥꯔꯗꯦ ꯇꯧꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇꯦ ꯈꯪꯉꯕ ꯑꯣꯀꯦ ꯏꯆꯟ ꯃꯣꯃꯤꯇꯥꯅ ꯅꯪꯗꯤ ꯆꯨꯝꯃꯤꯅꯦ ꯅꯪꯗꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇꯒꯤ ꯃꯅꯤꯄꯨꯔꯗꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯄꯅꯤꯅ ꯌꯥꯔꯔꯣꯏ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯟꯗꯒ ꯂꯥꯛꯄ ꯇꯥꯔꯗꯤꯀꯣ ꯁꯨꯝ ꯎꯅꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯔꯕꯤꯇꯥꯅ ꯅꯃꯥ ꯍꯥꯏ ꯏꯆꯟ ꯔꯕꯤꯇꯥꯅ ꯔꯣꯕꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯐꯣꯟꯗꯒꯤ ꯌꯥꯎꯕꯅꯤ ꯏꯃꯣꯏꯅꯨꯒꯤ ꯑꯦꯜꯕꯤꯗꯣ ꯑꯩꯒ ꯑꯣ ꯍꯣꯏ ꯑꯇꯣꯞꯄ ꯐꯣꯟꯗꯒꯤ ꯌꯥꯎꯕꯅꯤ ꯏꯃꯣꯏꯅꯨꯒꯤ ꯑꯦꯜꯕꯤꯗꯣ ꯑꯩꯒ ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯨꯡ ꯌꯧꯗꯣꯔꯦ ꯋꯥꯒꯅꯨ ꯗꯤꯄꯤꯀꯥ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯒ ꯃꯥ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯀꯩꯗꯧꯕ ꯏꯕꯗ ꯁꯣꯏ ꯃꯥꯜꯂꯦ ꯍꯣꯏ ꯏꯕꯗ ꯁꯣꯏꯁꯨ ꯀꯥꯏꯗꯦꯗ
ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜꯗ ꯏꯕꯁꯦ ꯁꯣꯏꯒꯜꯂꯦꯕꯀꯣ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯒ ꯆꯥꯛꯇꯨꯒ ꯉꯁꯥꯏꯒꯤ ꯃꯌꯦꯛꯁꯦ ꯎꯜꯇꯥ ꯏꯁꯟꯕꯒ ꯌꯥꯎꯔꯤꯕ ꯋꯥꯔꯗꯁꯦ ꯈꯪꯉꯕ ꯉꯁꯥꯏꯒꯤ ꯏꯕꯁꯤꯒꯅꯦ ꯁꯣꯏꯒꯟꯕꯅꯦꯕꯅꯦ ꯑꯩꯒ 1K ꯌꯧꯔꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯈꯔ ꯊꯥꯖꯅꯅ ꯇꯝꯕꯤꯌꯨꯀꯣ ꯍꯥꯟꯅꯒꯤꯗꯣ ꯍꯣꯏ 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 ꯐꯦꯁꯕꯨꯛꯇꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯇꯥꯗꯒꯤ ꯆꯦꯅꯦꯜꯗꯣ ꯐꯦꯁꯕꯨꯛꯁꯦ ꯑꯍꯥꯟꯕꯗꯤ ꯇꯧꯒꯨꯝ ꯇꯧꯔꯝꯅꯦ ꯑꯩꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯗꯨꯝ ꯇꯧꯒꯦꯗꯤ ꯈꯜꯂ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯀꯀꯥ ꯇꯥꯃꯣ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯤ ꯆꯠꯂꯒꯦ ꯀꯀꯥ ꯇꯥꯃꯣ ꯑꯣꯀꯦ ꯑꯗꯣ ꯑꯩꯁꯨ ꯍꯣꯏ ꯌꯥꯎꯅꯤꯗ ꯏꯆꯟꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯣꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯑꯣꯏꯔꯥꯏꯕ ꯂꯥꯛꯄꯗꯨꯒꯅꯦ ꯍꯥꯏꯗꯤ ꯑꯩꯒꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯗꯤ ꯇꯧꯗꯕ ꯔꯣꯕꯣꯅ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯀ꯭ꯔꯤꯁꯅꯁꯨ ꯁꯥꯖꯅꯤ ꯑꯩꯒ ꯑꯁ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥꯅ ꯀ꯭ꯔꯤꯁꯅ ꯁꯥꯔꯗꯤꯅꯦ ꯏꯕꯣꯍꯜ 5 ꯃꯤꯅꯤꯠ ꯅꯠꯇꯦ ꯑꯣꯟꯂꯤ 1 ꯃꯤꯅꯤꯠꯇꯅꯦ 10 ꯃꯤꯂꯤꯌꯟ ꯌꯧꯅꯤ ꯃꯥ ꯑꯦꯜꯕꯤꯗ ꯈꯪꯉꯕꯅꯦ ꯏꯆꯟ ꯔꯣꯕꯤꯇꯥꯅ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯑꯦꯜꯕꯤ ꯀ꯭ꯔꯤꯁꯅ ꯁꯥꯔꯕꯅꯦ 5 ꯃꯤꯅꯤꯠ ꯅꯠꯇꯦ 1 ꯃꯤꯅꯤꯠꯇꯅꯦ 10 ꯃꯤꯂꯤꯌꯟ ꯌꯧꯗꯣꯏꯅꯤ ꯑꯁꯤꯃ ꯁꯤꯌꯣꯔꯅꯤꯀꯣ ꯑꯩ ꯏꯆꯟ ꯔꯣꯕꯤꯇꯥ ꯁꯖꯤꯃꯤꯇꯥ ꯃꯥꯝꯕꯤꯁꯦ ꯍꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯣꯟꯅꯕꯨ ꯃꯤꯅꯨ ꯀꯥꯏꯗꯧꯗꯣꯏꯅꯤ ꯈꯪꯉꯕ ꯏꯕꯨꯡ ꯅꯝꯃ ꯃꯃꯤꯇꯥ ꯑꯦꯜꯕꯤ 7:30ꯗ ꯑꯣꯀꯦ ꯑꯣ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ 6:25 ꯃꯤꯅꯤꯠ 5 ꯂꯩꯔꯤ ꯏꯆꯟ ꯔꯣꯕꯤꯇꯥ ꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯒꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒ ꯅꯕꯨꯡꯗꯤ ꯇꯣꯏ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅ ꯑꯦꯜꯕꯤꯁꯤꯅꯦ ꯑꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯣꯌꯔ ꯑꯩ ꯁꯣꯏꯅ ꯌꯥꯎꯖꯒꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯏꯆꯟ ꯃꯣꯃꯤꯇꯥ ꯅꯕꯨꯡ ꯀꯀꯥ ꯇꯥꯃꯣꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯅꯕꯨꯡꯁꯨ ꯉꯁꯤ ꯅꯣꯡꯃꯇꯪ ꯌꯦꯡꯉꯦꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪꯉꯗꯤ ꯏꯆꯟꯒꯤ ꯆꯦꯅꯦꯜꯗ ꯅꯕꯨꯡ ꯀꯀꯥ ꯇꯥꯃꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯟꯒꯤꯗꯃꯛꯇ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯀꯥ ꯇꯥꯃꯣ ꯉꯥꯏꯍꯥꯛ ꯊꯥꯕꯤꯈꯣ ꯍꯣꯏ 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 ꯉꯥꯛꯇꯪ ꯊꯥꯒꯦꯀꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯟꯒꯦ ꯔꯣꯕꯣ ꯌꯥꯝ ꯄꯛꯆꯗꯣꯏꯅꯤ ꯀꯣ ꯆꯨꯝꯃꯤ ꯑꯩꯒ ꯁꯨꯔꯦꯅꯤ ꯁꯪꯒꯤꯇꯥꯗꯕꯤ ꯑꯣ ꯑꯣ ꯍꯥꯏ ꯑꯁꯦꯡꯕ ꯑꯩꯒ ꯔꯣꯕꯣꯠꯁꯦ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯌꯥꯝꯅ ꯄꯛꯆꯕꯅꯤꯀꯣ ꯑꯁ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯏꯕꯣ ꯃꯤꯅꯤꯠ 5 ꯅꯠꯇꯦ 1 ꯃꯤꯅꯤꯠꯇꯅꯦ 10 ꯃꯤꯂꯤꯌꯟ ꯌꯧꯗꯣꯏꯃꯤ ꯑꯗꯨ ꯉꯝꯕ ꯃꯤꯅꯦꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯀꯨꯂꯟꯗ꯭ꯔꯤꯒꯤꯅꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯡꯁꯟꯕ ꯉꯝꯕ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤꯑꯕꯀꯣ ꯑꯩꯒꯤ ꯏꯆꯟ ꯑꯟꯖꯨꯅ ꯍꯥꯏꯔꯦ ꯏꯕꯨꯡꯒꯤꯗꯤ ꯋꯥꯁꯗꯤ ꯑꯣꯚꯔ ꯑꯣꯏꯔꯦ 70ꯇ ꯉꯥꯏꯔꯦ ꯃꯤ ꯑꯃ ꯃꯟꯗꯤ ꯁꯞꯇꯣꯇꯩ ꯇꯤ ꯌꯧꯔꯒ ꯋꯥꯆꯞ ꯃꯌꯥꯝ ꯂꯩꯕꯅꯤ ꯏꯕꯨꯡꯒꯤꯗꯤ ꯋꯥꯎ ꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯑꯟꯖꯨ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯋꯥꯆꯞ ꯃꯌꯥꯝ ꯂꯩꯕꯅꯤ ꯏꯕꯨꯡꯒꯤꯗꯤ ꯋꯥꯎ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯏꯆꯟ ꯑꯃꯨꯛꯇꯪ ꯅꯕꯨꯡꯒꯤ 1K ꯍꯦꯛ ꯌꯧꯔꯒꯅꯦ ꯅꯕꯨꯡ ꯆꯦꯟꯅꯦꯜꯗꯒꯤ ꯀꯩꯅꯣ ꯇꯧꯁꯨ ꯕꯥꯏ ꯇꯧꯁꯨ ꯀꯩꯝ ꯀꯥꯏꯗ꯭ꯔꯦ ꯁꯤꯇꯪꯗꯤ ꯁꯣꯜꯂꯝꯒꯦꯅ ꯑꯩꯅ ꯈꯟꯖꯕ ꯋꯥꯈꯟꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯁꯥ ꯅꯟꯗꯤ ꯏꯕꯨꯡꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯑꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯟꯗꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤꯅ ꯅꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯒ ꯄꯥꯕꯤꯗꯦ ꯁꯣꯔꯤ ꯋꯥꯔꯧꯅꯨ ꯅꯪꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯎꯔꯤꯀꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯦꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯁꯦ ꯀꯨꯏꯔꯎꯗꯕ ꯑꯩ ꯄꯥꯔꯤꯌꯦ ꯑꯩꯒꯤ ꯀꯣꯃꯦꯟꯒ ꯄꯥꯕꯤꯗꯦ ꯄꯥꯔꯦ ꯍꯧꯖꯤꯛ ꯄꯥꯔꯅꯤ ꯋꯥꯔꯧꯅꯨꯀꯣ ꯄ꯭ꯂꯤꯖ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯁꯦꯝ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯎꯗꯤ ꯎꯔꯒ ꯑꯩ ꯂꯥꯏꯛ ꯇꯧꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯅ ꯊꯕꯛ ꯈꯤꯇꯪ ꯀꯩꯅꯣ ꯏꯁꯩꯗ ꯍꯜꯂꯒ ꯕꯖꯥꯔ ꯆꯠꯂꯨꯕꯗꯣ ꯁꯣꯏꯒꯅ ꯇꯧꯕꯅꯤ ꯏꯕꯨꯡ ꯕꯥꯏ ꯇꯧꯔꯁꯨ ꯌꯥꯔꯦ ꯍꯥꯏꯁꯦ ꯀꯩ ꯑꯣ ꯏꯆꯟ ꯅꯟꯖꯨ ꯅꯕꯨꯡ ꯍꯥꯏꯁꯤꯅꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯆꯪꯖꯔꯨꯕꯗꯨꯒꯀꯣ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ 1K ꯌꯧꯔꯒ ꯌꯥꯝ ꯍꯔꯥꯎꯅꯕ
ꯃꯌꯥꯝꯅ 1K ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝꯁꯦꯀꯣ ꯃꯗꯨꯒ ꯑꯩꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯅ ꯉꯁꯥꯏꯒꯤ 1K ꯍꯦꯛ ꯌꯧ ꯇꯥꯔꯗꯤ ꯄꯣꯠꯇꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯖꯔꯨꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ 1K ꯌꯧꯔꯗꯤ ꯃꯄꯨꯡ ꯐꯥꯖꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯃꯀꯣ ꯃꯗꯨꯒ ꯍꯔꯥꯎꯃꯟꯈꯤꯅ ꯑꯩ ꯄꯣꯊꯥꯒꯦ ꯍꯥꯏꯕꯅꯤꯗ ꯏꯆꯟ ꯑꯗꯨ ꯏꯆꯟ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯁꯨꯝ ꯆꯠꯊꯅꯤ ꯋꯥꯁꯇꯪ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒ ꯅꯟꯗꯤꯁꯦ ꯋꯥꯔꯧ ꯄꯨꯔꯧ ꯀꯩꯕ ꯀꯪꯈ꯭ꯔꯦꯃꯤ ꯀꯣꯏꯒ ꯀꯥꯏꯗꯦ ꯃꯥ ꯑꯗꯨꯝ ꯍꯥꯏꯖꯔꯤꯃꯤꯗ ꯕꯍꯜ ꯃꯥꯒꯤ ꯀꯣꯃꯦꯟꯗꯣ ꯑꯩꯅ ꯎꯍꯧꯗꯕꯗꯨꯒ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ ꯑꯗꯨꯝ ꯐꯕꯅꯤ ꯃꯥꯁꯨ ꯃꯥꯛꯇꯤ ꯃꯇꯧ ꯃꯃꯥꯟꯗꯅ ꯀꯟꯅ ꯍꯩꯕꯅꯤ ꯏꯁꯩꯒ ꯗꯥꯟꯁꯀ ꯇꯧꯕ ꯅꯟꯗꯤꯗꯣ ꯑꯣ ꯕꯣꯜ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝꯗꯣ ꯀꯥꯎꯔꯦꯅꯦ 6,530ꯔ ꯀꯩꯅꯣ ꯁꯨꯔꯝꯅꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯏꯕꯨꯡ ꯌꯦꯡꯗꯨꯀꯣ ꯁꯤꯌꯣꯔ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯉꯤ ꯇꯧꯕꯇꯕꯨꯀꯣ ꯈꯤꯇꯪ ꯂꯦꯠ ꯑꯣꯏ ꯃꯗꯨ ꯃꯉꯥꯏ ꯑꯩꯗꯤ ꯁꯣꯏꯗꯅ ꯌꯦꯡꯉꯤ ꯅꯪꯁꯨ ꯁꯨꯝ ꯌꯦꯡꯉꯣ ꯑꯩ ꯂꯥꯏꯛ ꯇꯧꯔꯤ ꯀꯃꯦꯟ ꯇꯧꯔꯤ ꯀꯣꯃꯦꯟꯃꯛ ꯑꯩ ꯏꯕ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯂꯥꯏꯛꯇꯤ ꯁꯣꯏꯗꯅ ꯇꯧꯖꯩꯀꯣ ꯅꯕꯨꯡꯗꯤ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯗꯤ ꯃꯤꯅꯃꯛ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯩꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝꯒꯤ ꯂꯥꯏꯛꯁꯨ ꯇꯧꯖꯩ ꯅꯕꯨꯡꯗꯤ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯇꯧꯗ ꯌꯥꯎꯏꯀꯣ ꯏꯕꯨꯡ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯁꯤꯗꯤ ꯑꯇꯩꯁꯨ ꯇꯧꯈꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯑꯟꯖꯨꯒ ꯅꯕꯨꯡꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯔꯣꯏ ꯍꯌꯦꯡ ꯅꯕꯨꯡꯒꯤ 1K ꯌꯧꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯒ ꯅꯕꯨꯡ ꯃꯪꯒꯣꯅꯅꯦ ꯏꯆꯟꯗ ꯁꯣꯏꯗꯅ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯏꯕꯨꯡ ꯇꯧꯈꯤꯅ ꯇꯥꯈꯤꯟꯇꯥ ꯌꯦꯡꯉꯨꯀꯣ ꯑꯩꯁꯦ ꯅꯣꯏ ꯏꯁꯩ ꯁꯛꯏ ꯍꯥꯏꯗꯅꯅꯦ ꯇꯧꯔꯤꯀꯣ ꯅꯣꯏ ꯑꯩꯒꯥꯒꯤ ꯆꯦꯅꯦꯜ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯕꯣꯜ ꯆꯍꯤꯗꯤ ꯐꯥꯗ꯭ꯔꯤꯀꯣ ꯍꯟꯗꯛ 2024 ꯆꯪꯉꯛꯄꯒꯤ ꯑꯦꯄ꯭ꯔꯤꯜ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯣ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯣꯏꯂꯥ ꯇꯥꯔꯤꯛꯇꯣ ꯃꯗꯨꯒ ꯄꯨꯔꯥ ꯆꯍꯤ ꯐꯥꯒꯗꯧꯕꯅꯤ ꯑꯩꯒꯥꯒꯤ ꯆꯦꯅꯦꯜ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯁꯥꯅꯟꯗꯤꯅ ꯑꯟꯖꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯏꯆꯟ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯪꯒꯣꯟ ꯅꯠꯇꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯔꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕꯀꯣ ꯁꯤꯅꯤꯌꯔꯕꯨ ꯑꯣꯏꯔꯕꯁꯨ ꯖꯨꯅꯤꯌꯔꯕꯨ ꯑꯣꯏꯔꯕꯁꯨ ꯅꯧꯅ ꯍꯪꯉꯛꯄ ꯀꯥꯡꯕꯨ ꯑꯣꯏꯔꯕꯁꯨ ꯍꯥꯟꯅꯗꯤ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯩ ꯁꯛꯄ ꯃꯤ ꯀꯅꯥ ꯈꯪꯒꯦ ꯏꯕꯨꯡ ꯇꯥꯄꯣꯗꯤꯁꯨ ꯈꯪꯉꯤ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯎꯇꯣꯝ ꯍꯥꯏꯔꯕꯗꯣ ꯃꯥꯁꯨ ꯈꯪꯉꯤ ꯃꯔꯤ ꯃꯤꯡꯗꯤ ꯄꯟꯕꯗꯗꯤ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯁꯪꯀꯤꯔꯇꯟꯗꯗꯤ ꯌꯥꯝꯅ ꯕꯦꯕꯥꯔ ꯆꯠꯅꯕꯅꯤꯅ ꯑꯗꯨꯕꯨ ꯄꯟꯗ꯭ꯔꯒꯗꯤ ꯅꯪꯅ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯅꯤ ꯑꯩꯒ 6,500 ꯌꯥꯝꯅ ꯌꯧꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯌꯧꯔꯦ 6,530 ꯁꯨꯔꯝꯃꯤꯕꯣ ꯁꯨꯔꯦ ꯑꯩꯒꯤꯗꯣ ꯅꯟꯗꯤ ꯍꯥꯏꯅ ꯈꯨꯕꯥꯛ ꯎꯠꯂꯛꯏ ꯏꯆꯟ ꯑꯟꯖꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯩ ꯏꯆꯟ ꯑꯟꯖꯨ ꯁꯥꯒꯠꯐꯝꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯍꯁꯕꯦꯟ ꯃꯤꯡꯗꯤ ꯄꯜꯂꯦ ꯑꯩꯈꯣꯏ ꯇꯥꯗ ꯕꯤꯔꯦꯁꯤꯡ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯄ꯭ꯔꯗꯤꯞꯇꯣ ꯀꯗꯥꯏꯒꯤꯅꯣ ꯀꯩꯒꯤꯅꯣ ꯃꯥ ꯅꯟꯗꯤ ꯀꯥꯂꯤꯅꯒꯣꯔꯒꯤꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯗꯤꯞꯇꯣ ꯀꯥꯂꯤꯅꯒꯣꯔ ꯃꯨꯁꯤꯟ ꯃꯨꯕ ꯏꯁꯩ ꯁꯛꯄꯗꯣ ꯃꯥꯁꯨ ꯀꯥꯂꯤꯅꯒꯣꯔꯒꯤꯅꯤ ꯑꯣꯖꯥ ꯈꯝꯕ ꯍꯣꯏ ꯃꯅꯥꯛꯀꯤꯅꯦꯕ ꯎꯇꯣꯝꯅ ꯅꯣꯏꯒꯤ ꯗꯣꯂꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯃꯤ ꯑꯄꯤꯛꯄ ꯃꯨꯁꯤꯟ ꯃꯨꯕ ꯏꯁꯩ ꯁꯛꯄꯗꯣ ꯗꯣꯂꯨꯒꯤ ꯑꯗꯨꯅ ꯎꯇꯣꯝ ꯍꯥꯏ ꯈꯪꯉꯦ ꯑꯗꯩ ꯄ꯭ꯔꯗꯤꯞ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯈꯝꯕꯣꯏ ꯃꯅꯥꯛꯀꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯃꯨꯁꯤꯟ ꯃꯨꯕꯅꯦ ꯅꯟꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯀꯣ ꯏꯕꯨꯡꯒꯤ ꯋꯥꯁꯗꯤ ꯈꯨꯌꯥꯝꯗꯣ ꯍꯣꯏ ꯏꯆꯟ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯌꯧꯔꯛꯄꯅꯤꯗ ꯑꯗꯣ ꯄ꯭ꯔꯗꯤꯞꯇꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯄ꯭ꯔꯗꯤꯞꯇꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯄꯣꯗꯤꯞ ꯌꯥꯝ ꯐꯕꯅꯤꯍꯦ ꯑꯩꯈꯣꯏ ꯇꯥꯄꯣꯗꯤꯞꯇꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯥꯡꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯊꯃꯣꯏ ꯇꯤꯡꯕ ꯍꯥꯏꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯕ ꯕꯦꯕꯥꯔ ꯃꯆꯤꯟꯁꯨ ꯅꯨꯡꯁꯤ ꯃꯤꯁꯨ ꯀꯣꯜꯂꯦ ꯏꯕꯨꯡꯗꯨꯗꯤ ꯉꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯏꯆꯟ ꯑꯟꯖꯨ ꯅꯕꯨꯡꯁꯨ ꯉꯥꯏꯒꯦ ꯐꯔꯦ ꯐꯔꯦ ꯏꯆꯟ ꯑꯟꯖꯨ ꯅꯪ ꯆꯥꯛꯇꯨ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯍꯣꯠꯅꯔꯣꯀꯣ
ꯑꯩꯁꯨ ꯀꯨꯏꯔꯣꯏꯗ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧ ꯏꯪꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯀꯪꯕꯅꯤꯀꯣ ꯍꯣꯏꯗ ꯌꯥꯝꯅꯗꯤ ꯀꯪꯗꯕꯅꯤꯗ ꯅꯪꯗꯤ ꯑꯗꯨꯝ ꯃꯦꯗꯤꯌꯝꯅꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯝꯅ ꯈꯥꯏꯕ ꯍꯩꯕꯅꯦ ꯑꯩꯒ ꯅꯟꯗꯤꯔꯣ ꯈꯪꯉꯤꯗ ꯃꯥꯏꯊꯣꯡꯅ ꯃꯃꯣꯟ ꯃꯥꯏꯊꯣꯡꯅ ꯃꯛꯑꯁꯨ ꯊꯃꯣꯏꯗꯤ ꯃꯃꯣꯟ ꯅꯣꯛꯄ ꯃꯤꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯃꯌꯥꯝ ꯐꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯁꯨ ꯖꯨꯅꯤꯌꯔ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ 25K ꯌꯧꯕ 12K ꯌꯧꯕ 11 ꯌꯧꯕ 25 ꯌꯧꯕ 50 ꯌꯧꯕ 60K ꯌꯧꯕ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯧꯕꯗꯤ ꯂꯥꯏꯐꯇ ꯍꯥꯏꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯅꯤ ꯍꯥꯏꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯈꯟꯖꯩꯀꯣ ꯉꯁꯤ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯃꯦ ꯑꯩꯗꯨ ꯌꯥꯝꯃꯦꯅ ꯆꯦꯅꯦꯜ ꯃꯆꯥꯕꯨ ꯊꯧꯑꯣꯏꯕꯤꯗꯕ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯂꯥꯏꯛ ꯇꯧꯔꯕꯁꯨ ꯀꯣꯃꯦꯟ ꯏꯅꯕꯅꯤ ꯑꯣꯇꯣꯃꯦꯇꯤꯛ ꯃꯥꯏ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯂꯥꯛꯄꯅꯤꯅꯀꯣ ꯃꯦꯁꯦꯖ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯗꯣꯝ ꯀꯥꯡꯕꯨꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗꯣ ꯃꯌꯥꯝꯁꯨ ꯃꯦꯁꯦꯖ ꯍꯟꯕꯤꯌꯨ ꯀꯣꯃꯦꯟ ꯏꯕꯤꯌꯨ ꯀꯣ ꯅꯣꯡꯃ ꯅꯤꯅꯤ ꯁꯣꯟꯊꯕ ꯀꯩꯁꯨ ꯅꯠꯇꯦ ꯀꯣꯃꯦꯟ ꯏꯕꯤꯕ ꯑꯁꯤꯅ ꯄꯥꯔꯒ ꯅꯨꯡꯉꯥꯏꯖꯕ ꯊꯃꯣꯏꯗ ꯀꯣ ꯃꯗꯨꯅꯤ ꯃꯌꯥꯝꯅ ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡ ꯑꯩ ꯃꯈꯥ ꯋꯥꯗꯤ ꯍꯥꯏꯖꯔꯣꯏ ꯍꯌꯦꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ 1K ꯌꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯅꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯌꯥꯝ 1K ꯌꯧꯗꯕꯅꯤꯅꯀꯣ ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯃꯌꯥꯝꯒꯤ ꯁꯞ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯑꯩ ꯉꯁꯤꯃꯛꯁꯨ ꯇꯧꯕ ꯂꯦꯞꯆꯗ꯭ꯔꯤ ꯀꯣ ꯅꯪꯗꯤ ꯏꯕꯨꯡꯁꯦ ꯚꯤꯗꯤꯑꯣꯒ ꯑꯁꯪꯕꯒ ꯃꯥꯟꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝꯅ ꯑꯍꯟ ꯍꯌꯦꯡꯀꯣ ꯑꯩ ꯏꯆꯟ ꯑꯟꯖꯨꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯖꯪꯕꯅꯦ ꯅꯟꯗꯤ ꯏꯕꯨꯡꯁꯦ ꯚꯤꯗꯤꯑꯣꯒ ꯑꯁꯦꯡꯕꯒ ꯃꯥꯟꯅꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯑꯍꯟ ꯃꯥꯟꯕꯅꯦ ꯑꯩꯒꯥꯁꯦ ꯅꯍꯥ ꯑꯣꯏꯔꯤ ꯑꯁꯦꯡꯕꯒꯤ ꯏꯕꯨꯡ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯏꯕꯨꯡꯅ ꯍꯥꯏꯁꯦ ꯑꯩꯒ ꯚꯤꯗꯤꯑꯣ ꯄꯥꯎ ꯍꯣꯏ ꯄꯥꯔꯤꯌꯦ ꯑꯩ ꯇꯥꯔꯦ ꯑꯩ ꯏꯆꯟ ꯑꯟꯖꯨꯅ ꯍꯥꯏꯌꯦ ꯅꯣꯏ ꯃꯌꯥꯝ ꯈꯪꯉꯤꯗꯨꯅꯤ ꯏꯕꯨꯡ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯏꯕꯨꯡꯅ ꯍꯥꯏꯁꯦ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯟꯗꯤ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯀꯩꯗꯧꯔꯕ ꯍꯣꯏ ꯑꯩꯒ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯒ ꯀꯣꯃꯦꯟ ꯄꯥꯗꯦ ꯄꯥꯔꯤꯌꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯁꯤꯇ ꯅꯟꯗꯤꯁꯤꯅ ꯍꯥꯏꯕꯁꯤꯅ ꯑꯩ ꯄꯥꯔꯤꯁꯤꯗꯤ ꯅꯟꯗꯤ ꯑꯩ ꯄꯥꯔꯤꯁꯤꯗꯤꯅ ꯑꯩꯒꯤ কমেন্ট পাদে আমি আপনার কমেন্ট পড়তে আসি নন্দী আপনার তো এখন ডিলিট করছিলাম তো আমি পড়তে আসি এগা কমেন্ট পাদে এগা কমেন্ট পড়ছে না কইয়া নন্দী আমার মেসেজ দেখছে আমি পড়তে আসি বলজি এগা নন্দী সে ভিডিও কা জেংলকতে खरा हाइबिउना आइगा कईनो नंदी हाइसिना अखो इबोना मागी वीडियो जेंबिदाये वीडियो जेंबेगा मेसेज मचा मतम पिबिरमो लाइक हम तोबिरमो मयाम अदुगा मथक्ता अदुगै मथक्ता ऊपरे আমি পড়ছে তো উপরে একটা তুই মেসেজ ডিলিট করছে উপরে কই আমি দেখতে আসি উপরে আসে লমগ্রামগি ইসাই সাকপা বাবু খাংব্র হ্যাঁ জানেন তো জানেন ইবন ওজা তো এখন শরীর বেরাম হইছে নন্দীজি এটা উপরে আমি পড়ছে মবুক জামনা কাংবনি কো প্রদীপ আমি পড়ছে তো তারপরে লেখছে লমগ্রামগি ইসাই সাকপা বাবু খাংব্রা খাঙি ꯑꯗꯨꯗꯤ ꯑꯣꯖꯥꯅꯤ ꯏꯆꯟ ꯅꯟꯗꯤ ꯑꯣꯖꯥꯅꯤ ꯑꯩꯒ ꯀꯣꯃꯦꯟ ꯄꯥꯗꯦ ꯑꯗꯨꯒ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯆꯥꯛ